Hello everyone, sigi video sida heart attack ki matang da khara khangminase. Mamangai gi matamdadi heart attack habise anambana ahan gumbada yamna common oirame ko ahan singna hena risk wangame ba heart attack ki adubu handak na hongnana young people sing dasu yamna common oina thengnare ko heart attack se. New research 2019 gida American College of Cardiology na high grabane research tawbada mase younger adults sing dasu heart attack ki incidence se masing yamna hengala ina. Heart attack se chahi 21 bo oigera 18 bo oigera heart attack tawba yai masi silent killer kumbani ko heart attack se. Register General of India gi mortality data da 33% adults Indians died due to heart attacks. Habadi heart attack sina akogi mortality data yang tardi 33% akogi adult siriba se heart attack ki mogi reason se heart attack oi hai ne ko habadi adukki matik heart attack se amna habadi issue achawo mane hai tare ko akogi disease sathiba myam sigi marakta masi ju makhala mane ba heart attack increase tarokpagi condition myam ma leiri masigi maram singsigi diabetes smoking bp and unhealthy lifestyle aduga heart attack se young people da yamna common oire ibesigi reason hai tardi smoking and high mental stress. According to WHO World Health Organization gi matung inna India dagi 12% smoker ko world gi oni yeng pakanda 12% se India dagi nen hai ne ko aduna takpudi India se aduki matik smoker yam lai habani ko smoking tawdaba mi amadagi smoker amana 2 to 4 times more likely to get heart disease na bagi chance moide yam wangi ko smoker amagi aduga amana high mental stress habani depression anxiety anger guilt ko singum myam sina punjalaga khoi stress myam ama pibase khoi stress myam ma loksan base sina so khoi gi heart disease increase to haleba ko heart disease tagi cure to na ba hai tardi smoking di sungtaw to bidaba aduga mathang gi sina mental stress tagi khoina control tawjagadaba ko mental stress tagi lapthoknaba tips kitang haijage madudi khwai ahanbada activity and exercise active laibana akhogi brain gi chemical boost tawtohali aduga maduna akhogi mood se nungai hanbada yam chauna mateng pange ba ko aduga exercise ki oinadi akhogi mental health tadana tana physical health ko animakta yam chauna ko hamdi kana ba pi ba ko hadi exercise hairena marathon chen gadaba makti natte hamdi walking mati ama chatpana su khogi hakchang di yamna kana haleba aduga mathangi sina tumba chang naiba tumba walanba sina khogi hakchang da yamna mangja leko aduga tumba chang naiba sina khogi mental and physical health animakta yamna important oiba aduga tumba chang naiba sina khogi mood adagi emotion se manage tawbada yam chauna mateng pange ba ko aduga mathangi sina do something you enjoy tawba thaba ama khoina yamna enjoy tawjaba khogi hobby hai tare ko khoina yam pamjaba thabak to tawba kanda khogi mood se irritable adagi unhappy oibadagi yam laptho haleba ko khoi je harauna lebda yam chauna mateng pange ba khogi khoina enjoy tawba thaba ama tawba sida habdi example oin harabada ball sana ba boiro isai sakpa boiro adagi painting tawba boiro jagoi saba natraga akhogi favorite show bu yeng boiro tv da masina khogi mood se nungai hanbada yam chauna mateng pangi be stress tagi laptho haleba ko sina aduga chaba thakpa niyom chumdaba ko chaba thakpa watpa sigumba dasu khogi mentally physically yamna sokhaleba ko aduna chaba thakpa niyom chumbiba afaba diet chabiba aduga khwaidagi maru oibasina stress se manage tawba haibasina khwaidagi maru oi habadi miyoibagi punsida ups and downs sidi compulsory la adabane ba ko aduna stress laiba habasidi akoina hingi makhaidi dum lairani aduna stress se manage tawba haibasina khwaidagi maru oiba miyoibagi punsida ko nunti khoida choice amma phange ba ko madudi to practice stress or to practice peace ani sigi manungda karamba khankadage habase nunti khoida choice oina dum phangi ba ngatane ba habdi nunti khoina stress se sum loksalaga lege haitar su ya duga peacefully ko wakhal nungai ne hingdoke haitar su dum yari bane ba ko duga haina ba leibine madudi what you practice you become habdi khoina practice tawba ko khoina huzik akoina tawgodori ba sa nong natra nong made ko soidna oirakani na habde koina stress sum loksan dardi haingwa ko je harau bo hera oidone ba ko aduna koina huzik tagi hauna harau ba se sum tamjan dardi koi penthokpa nungai ba habisi compulsory dum hairakadoine ba ha penthokpa nungai ba hi dardi koi laina tina degi su ko khalle ba ko
Thank you so much for watching. Video sibu pambiragadi like tawbiramo amasung channel sibu subscribe tawbiramo.